Assalamualaikum warahmatullahi wabarakatuh. Dugum laba namaz manungda ekhoidagi pangthokhiba soibadagi natragana kaubadagi adugum laba thabuk kaya marum amagi matangda ekhoigi wakhalda poklakpa wahangsing adugi matangda paukhum piba video sing semjakhre karigumba hariba adubu adumni yangbidribu oiragadi channel asida changbiduna hariba video sing adubu su yangbiyu amasung madudagi ekhoi punamak kanaba lominanaba hotnasi hariba video sing adugi makha tarakpa oina video asida adugumlaba wahang amagi matangda answer pijari hariba adudi ekhoigi manungda adugumlaba miyoi ka manum amalai hariba sing aduna namaz ki manungda makhoina makok nongkhatladuna asman gi maikedi yangba yawi hariba asi namaz manungdi yabra natragana yadabra haiba aduni masigi matangda asumna lairik sing di iri madudi namaz ki manungda asman gi maikida mitna yangkhatpa haiba asi makruni Muhammad sallallahu alaihi wasallam na haidokpirammi madudi namaz ki halatta adugumlaba makhoigi mamit sing asman gi maikaidi yengiba miyoi sing adu makhoigi mamit ki mangal adu chatkigani natragana songani haribu wafam asidagi ekhoina khangma ngamle madudi namaz manungda ekhoina mathakta yangkhatpagi hainabi thamba asi tawroidabani maram asina supnagi ekhoina namaz manungda ekhoina tagadawriba sajda adugi mafam aduda yengduna leigedabani asigidi video matang asida loisinjare mathangi video da atoppa ekhoigi wakhalda poklakpa jingnaba question sing ammaga loinana amuk thengnarasi. Assalamu alaikum warahmatullahi wabarakatuh.